अहनबदा मरुओइबा पाव चटलिबा था असिगी तरादा मोइरांग कंपु अवांग लेकाइदगी लाइस्ट्रम मलेन nganba मैतै चही 18 बु हाटपदा चेनबनी हाइबा मियोय अनि मणिपुर पुलिस ना वांटेड नि हाइना लाउथोखरे Assam Rifles na ahing atheng bada suda yauriba kuki lalhaulup UPF ki khulai paiba singa Senapati District manungda punna chatminariba karigino haina Senapati District Student Association na hanglakli Manipur ki tongan ba mafam kaya da lakhiba kutu khulai kaya surrender tawnarakli security force na kutu khulai kaya amasu fagat paleptri अमदी बांग्लादेश की 𝐶𝐲𝐶 डिस्ट्रिक्ट मनाक्ता लैबा एयर फोर्स बेस मनाक्ता लमगी वहौदगी एयर फोर्स की पर्सनल सिंगा मफम अदुगी मियोय सिंगगी मरक्ता खुद थोकनरक्पदा मियोय अमा लैखिद्रे असीबा मसिंग हेंगलक्पा यारी हाइरी Mayam Kurumjari North East Window TV na sandok chaba numidangi Manipuri paw mideng tabiri pasingbu surbala maidem bamna taram nokcheri hauzik miyam da paw mucha khaina bijari Chatliba tha sigi tarada Imphal East District ki Moirang Kampu Awang Laikai degi Laistram Malem nganba mitai sahi 18 bu hatpada chenabani haiba miyoy ani Manipur Police na wanted ni haina laukthokre hairiba miyoy ani asi lona thingkraba lalhaulup UNLF kidi hairi thiva khangdana hauzik lairiba miyoy ani adudi sagol mangi tiger kem dagi thangjam thongamba maitai chahi 16 apokpa thangjam sunil maitai amadi sagol mang lamboi khul makha laikai dagi huining sungbam porai nganba allies Amit lang chahi 18 apokpa 𝐋𝐢𝐯𝐬 hanbini hairiba miyoy ani asigi laifam chafamgi matangda paupi bangamba miyoy singda selgi manapi gani loinana makoi ani pu changjapam piramba miyoy natraga imungi miyoy singda logi matung inna phangpham thokpa chairaksu fanghangani hairiba miyoy ani asigi maramda miyamna SP Imphal East ki control room gi mobile number 7085368633 da paupi bidakna ba Imphal East district ki police ki maikei degi khanghalakli Assam Rifles na ahing atheng bada kuki khulai paiba singa Senapati District manungda punna chatminari haiba khangba ngamlakpadagi matau karamna Assam Rifles na chatminari bano haiba wahang asum sauthorakli wahang asimak Senapati District Student Association SDSA na so hanglakli ngarang Senapati de laiba SDSA gi office ta pawmi singa unaba amada association asigi president Saloni Toni na hai haukiba February 22 gi ahing nongyaida Senapati District ta laibak thiba thodok ama thoki thodok aduda Assam Rifles amasung khulai paiba lalhaubu sing adu punna district adugi manungda chatminaduna lei haiba chapsana khangba ngamki ahing nongai atheng bada khulai paiba lalhaubu sing adubu Assam Rifles na matau karamna ngak selaga puri bano haina hangki Senapati District asi hauzik thokliba irang asida yaudana ingna tapna leizaribani President Saloni Toni na makhatan hai ing tappa pamjaba Senapati District ki miyam amasung district thangana leminari ba phurup singi marakta amaga thajana dadaba amasung chamam naba thokan naba Assam Rifles na hotnari bra haibasi hangpham thoi haiki Manipur gi governor na lakhiba khutu khulai sing apiba matamgi manungda pikhalaknaba khanghankhibaga iroinana ngarang so Manipur gi maru oiba tampaki district singda leiriba police station singda khutu khulai kaya pikhanarakhre Thobal district ki oina district asigi SP gi office ta magazine ga konana SMG carbine ama tear gas nongoi ama sniper rifle ani double barrel ani single barrel ama .38 mm gi pistol ama 2 inch ki mortar shell ani kilogram ani ga gram chama amadi kilogram amaga gram humdra lumba IED ani 36 80 hand grenade taret buffing gi handheld set radio set mangaga patka amaga surrender tawkhre
Imphal East District ki Haingang Police Station da magazine ga loinana AK-56 rifle ama magazine ga konana 7.62 mm gi ball action sniper rifle ama magazine ga konana 303 rifle ama ga surrender toraki atopa amadana Purompat Police Station da 36 hand grenade ani 303 rifle gi kapa yariba maru kuntra ga AK gi kapa yariba maru taramatoi surrender toraki haidi SP Imphal West District Police ki kuthang da 9 mm gi A1 carbine amasung surrender toraki Security Force na ngarang Churachandpur District ki Langzadagi thiba humba ki thabak amada yamlaba kuchu khulai kya fagat pangamkhre fagat khraba kuchu khulai sing adudi magazine ga konana .303 rifle ama country made single barrel ahum 81 mm gi mortar pumpi ama gram chawnga rom lumba IED ani semdok laba .303 rifle ki kapa yariba maru ahum 81 mm mortar gi maru ama country made bomb ahum country made pompi maru ahum ni hairi Miyam dagi amadi office sing dagi senkai tungkai tawbada chenaba lona thingkraba lalhaulup KCP Noyon group ki miyoi ama security force na ngarang fagat khre hairiba miyoi adudi damu kangjam allies ningjaba chahi humphutaret ni mahak chingarel tespur dagi phabani hairi Kangpokpi district ki Leimakong police station na konba chingmang amadi 𝐿 khulda niyam gi wangmada sajilamba bunker ani ngarang security force singa thugai khrei Manipur gi governor 𝐂𝐲𝐸𝐬 na ngasi Manipur gi governor 𝐂𝐲𝐸𝐬 na ngasi art abadi culture gi lamda thoidok hendok laba miyoi kiyada Manipur State Kala Academy Fellow Award loinana Young Talented Award sing yenthokre Manipur State Kala Academy Young Talent Award Traditional Costume 2022 gi oina nongoi kapa Mona Lisa Davida khutsinaki hairiba mana sing asi ngasi Raj Bhavan gi Darbar Hall da yenthoki ningsing bayai madudi Manipur gi governor asi academy asi gi chairman su oiribani academy asi gi mana sing yenthokpa gi thoramadu ga mari leinana governor 𝐂𝐲𝐸𝐬 na hai Manipur asi art amadi culture gi lamda yamna chokhatpa state amani haina bataki Manipur gi classical Manipuri dancing lai harauba jagoi amadi kanglup makhal kya gi jagoi isai kaya asina lamdam masigi awangba masak adu taktuna lakli masida natana lamdam masigi nat sankitna sumang lila pena thangta amadi narrative art singna khudam oina khongjom parba amadi wari libina chingba sing asina su lamdam masigi masak takli haina governor na singthaki Chatliba tha sigi kunma thoidagi ngasi fawda MSPDCL gi officer amadi staff singna tongan ba mafamda red chatabada mai lana sizinarambagi damak CSD2 subdivision gi hata area dagi ahum kakching subdivision gi khunyai laikai paji laikai area dagi ani yairipok subdivision gi bisnunaha sanapat area dagi ani moirang subdivision gi kwakta area dagi ani kubi subdivision gi sagang mantak area dagi ani takyal subdivision gi langjing asongba amasung takyal kolom laikai dagi ama Lamlom 2 subdivision gi Moirang Kampu Awang Lekai area dagi mari Sugnu subdivision gi Thongnaujam area dagi ahum Nambol subdivision gi Nambol Chingmang area dagi ani punna consumer kunma thoi fagat khre loinana consumer maudrani pan gi mai disconnect tawkhre makha na mai phabagi thabak sathaki gani haina MSPDCL gi maikai dagi ngasi thadorakpa chirol amada khanghalakli Nakalamaromda Manipur State Power Distribution Company Limited MSPDCL na consumer singda ngasi khangalakhiba warolamada consumer singna isa gi atonba mai gi khasna sing adu matam chana thidokpiu niyam gi wangmada mai sizinaba haibadi mai kotpa meter da mai changhandana sizinaba natraga consumer register tawdana mai pusinba tawbigen hairi consumer singna niyam gi wangmada mai sizinarabadi Electricity Act 2003 Section 135 ki matung ina mara leire haina kudakta phaba yai Manipur gi mafam punamakta niyam lana mai sizinaba yaubra haiduna MSPDCL gi official singna
थीबा हुंबगी थबक चथबा हौख्रे करिगुंबा हाइरिबा सिदा नियम लाना मई सिजनरंबा तारबदी इलेक्ट्रिसिटी एक्ट 2003 गी मतुंग इना मई कक्थतपा फाइन ओइना लखतपा नत्रगा जेलदा फदोकपीबा याई कंज्यूमर पुमनमंगना इसा इसा गी तोलिबा मई गी खजना अदु अथुगु मतमदा थिदोकपियु नत्रबदी मांगजोंगना पाउ पीदना मई गी कनेक्शन अदु लौथोकलगनी अमदी एक्शन लौखतलगनी MSPDCL na miyamda atat akam leitana mei fanghanaba hotnabada paikhalakliba thabak sing asida consumer singna mateng pangbiu haina miyamda appeal torakli Rongmai Naga Council Manipur Luangmai Luangrin gi ahanba executive meeting ngasi None district ki makhada leiba tupul Chakang Luang khulda pangthokre Charoi Chakotlong High School da pangthokiba meeting aduda Rongmai Naga Council Manipur Luangmai Lungren amadi Sep River Mission ka punna athugo matamda turial kanbegi thabak chathanabasu yanaki makhatana Longmai Luangrin gi akoibada leiba government office mayam asisu inspection tawnabasu khanaki Charol Chakotlong High School gi awatpa oza amadi school asigi infrastructure fattabana Jingbagi matang da su school asigi headmaster ga khanaki ngasigi mifam aduda RNCM gi Luangmai Luangrin chairman Jacob Malangmai secretary Katun Gonmai joint secretary Philip Ramai amadi vice chairman Matthew Rongmai amadi atai masak naiba miyoi kyana saruk yaki Ngasi district administration Jiribam amadi district child protection unit DCPU Jiribam Anina Sinduna DC complex Jiribam gi conference hall da one day sensitization program for DLO chairperson CWC member of CWC member of JJB's juvenile justice care and protection on children 2015 and combating child trafficking haiba thorom ama Jiribam gi DC Krishna Kumar IS na hongdoktuna mapungfana pangthokre Thoramasigi technical session da silent feature on JJ Act 2015 gi topic ta DCPU Jiribam gi legal cum Probation Officer Rina Chanu Moirangthem amadi combating child trafficking gi matang da Mala Lisam Program Officer SCPS na resource person oina uwangangki Center amadi state ani ki marakta amadi state adu ki manungda changdraba yadraba senpham sing laptop tuna yenthokpagi maru oiba thabak yengsiliba tarataruk suba finance commission gi achauba team ama ngarang commission asigi chairman Dr. Arvin Panagarigana luchingduna numit marini gi khongchata Mizoram gi konong aizol da thunglakre panbayai madudi commission asina state amada state azugi resource yenglaga achan mirai naidana senba chahi amagi sel thadaba In principle, the grant in aid pithaba local self-government haibadi panchayata ahen ba meeting thamduna khungangi chakot thabak paikhat pada ahen ba senthang pithaba disaster management gi senthang sing pithanaba laptop pagi thabak India government ta recommend tawgadori bani Manipur gi oina mamang chahi gi November 3 amadi 9 da numit ini gi khongchata hairiba 33 suwa finance commission gi team asi Imphal da laklamkhre numit ini gi Imphal gi khongchat aduda commission asiga Manipur gi chief minister oiramba Biren Singh amadi matamadu da yauramba cabinet minister Singha punduna lenga ki maikaidagi state asida sangadaba senfong kaya pithabina ba recommendation tawba laikhrabani Mizoram gi Longpui airport ta Kanglup ani thokna thunglakhiba 33 suba finance commission gi team aduna Mizoram gi governor general Dr. Vijay Kumar Singha aizol gi Raj Bhavan da unaki Commission ki team asida chairman Dr. Arvin Panagariga loinana hanagi finance secretary Ajay Narayan Jha hanagi department of expenditure ki special secretary Annie George Matthew hanagi institute of economic growth ki director Dr. Manoj Panda amadi atai member kaya yauri Bangladesh ki Cox's Bazar district manakta laiba Air Force base manak amada ngasi mihatpa miyoi khrana chatharakhiba attack amada miyoi ama hatkre hairi siraba miyoi adudi masagi chahi 30 rom suraba lalon itik tawjaba Sihab Kabir Kawi hairi Bangladesh Armed Force ki Inter Service Public Relation ISPR na thadorakiba chirol amada Cox's Bazar Air Force base ka hek thangana laiba Simiti paradagi mihat pa kharana lamgi wahau amadagi miyoi Kanglup amaga Air Force ki miyoi singi gi marakta nakalani gi marakta ningai sangdana ba thoraki ningai sangdana ba aduda chawthorakta nabagi kapri gani
Ningai sangdana adu chauthoknarakpadagi miyoi kayana nung thaba hawngaraki amadi nakal anida asok apan kaya yawnaki official singi maikaidagi thodok aduda asiba miyoi gi hakchang hengalakpa yari haidi ngasigi thodok aduda ahanbo oina laikidraba miyoi adu 𝐋𝐢𝐯𝐞 district ki sadar hospital da sina pukhalaki haidi Hauzik sanabagi paukara lominasi. Association Sinduna Team Taramapana Saruk Yaraga Langtabal Public Ground Chatharakiba Taranithoi Suba T20 Manipur Veteran Cricket Tournament ki ngasi sanakiba match singda YUCC Kwakatel Amadi Race Nagamapal Mai Pakre Satharakliba Tournament asiki ngasi sanakiba match amada YUCC Kwakatel na BKCC Bamon Kampubu Ran Yankai Marida Maitiba Pikre match asida YUCC na ahanba innings bet paiduna innings ki apibo over kun loigadaba over Taramapanga ball mangada wicket loina turaga run chamaga yankai mari lauduna target run chamaga yankai manga thamkibada BKCC na ani suba innings bet pairaga over Taramanga ball anida wicket nipan turaduna run chama khaklauraga maithiki match asi mai pakraba YUCC gi sanaroi MD Nausat Alina man of the match ki title lauki tournament asi gi ngasi sanakiba atopa match da race nagamapal na cyclone thangmai banbu run tareta maithiba piki match asi da race na ahanba innings bet pairaga innings ki over kun loibada wicket mari turaga run chamaga humdra Marfu humdoi lauki bada cyclone na ani suba innings bet paiduna innings ke apibo over kun loibada wicket loina turaga run chamaga humdra taru khak lauraga match asi maithiki match asi mai pakraba race ki sanaroi Keni ngairang bamna man of the match ki title lauki satharakliba tournament asi ki hayeng napsa kha Imphal amadi TCMDC thongjuna ahanba match sanaragani BSC B Bamon Lekai amadi ESU wangkhaina sanaragani Manipur Cricket Association Sinduna Team Taramathoina Saruk Yaraga Haugiba January ki tarik kundagi hauduna Satharakliba Mapan Suba MNCW Parhalda Amadi Wairamananda Elite Tournament ngasi sanakiba matchta Traukwa Kaithelna PTCC Pachoibu Ranipanda Maithiba Pikre Lairendam Public Ground sanakiba matchta Trauna ahanba innings bet paiduna over kunmapanga ball ahumda wicket loina turaga run chama lauduna target run chamaga ama thamkibada PTCC na ani suba innings bet pairaga run maudrani thoi khak lauraga match asi maithiki match asi mai pakraba traugi sanaroi kangabam priyojana over nipan ball langkibada wicket ahum tuhankiba amadi ball kulhumdoi mayok naraga run mari lauduna man of the match ki title lauki chatharakliba tournament asi gi hayengi match lairoi Manipur Cricket Association Sinduna Thau Thangmaiban Ground da Team Taret na Saruk Yaraga Chatharakliba Mari Suba MNC ge Sanaroi Senior Women's One Day Trophy gi ngasi sanakiba match da PTRC Pachoina Sedo Thangmaiban Buram Chamaga Kunmanga da Maithiba piki match asida PTRC na ahanba innings bet pairaga innings ke apiba over kuntra loibada wicket taruk turaga run chani ge yankai humdoi laukibada Sedo na ani suba innings bet paiduna innings ke apiba over kuntra loibada wicket nipan turaga run chamaga kunipan lauduna match asi maithiki match asi mai pakraba PTRC gi sanaroi koijam Ranjitana Women of the Match ki title lauki Tatharakliba tournament asi gi hayeng match lairoi hayeng sanagadaba match lakliba March 12 da SEDOC Kongba Dobi Lampakta sanaragani Manipur Amateur Karate Do Association gi meeting makada NSKA na sinduna February 12 dagi kulhumdoi fauba Sai STC Kuman Lampak Indoor Hall da chatharakiba 17 Maka State Level Karate Do Championship 2025 loisin kre
ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯨꯗ ISKF ꯅ ꯒꯣꯜ 80, ꯁꯤꯜꯚꯔ 63, ꯕ꯭ꯔꯣꯟꯖ 39 ꯄꯨꯟꯅ ꯃꯦꯗꯜ 108 ꯐꯪꯗꯨꯅ ꯐꯥꯔꯁꯠ ꯄꯣꯖꯤꯁꯟ TSKA ꯅ ꯒꯣꯜ 15, ꯁꯤꯜꯚꯔ 9, ꯕ꯭ꯔꯣꯟꯖ 8 ꯄꯨꯟꯅ ꯃꯦꯗꯜ 38 ꯐꯪꯗꯨꯅ ꯁꯦꯀꯦꯟड ꯄꯣꯖꯤꯁꯟ ꯑꯗꯨꯒ ꯁꯥꯏ STC ꯑꯃꯁꯨꯡ ꯀꯪꯂꯩ ꯁ꯭ꯄꯣꯔꯠ ꯑꯦꯀꯥꯗꯃꯤꯅ ꯊꯥꯔꯗ ꯇꯥꯈꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 10ꯗ ꯃꯣꯏꯔꯥꯡꯀꯝꯄꯨ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯃꯥꯂꯦꯝꯉꯥꯟꯕ ꯃꯤꯇꯩ ꯆꯍꯤ 18ꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯋꯥꯟꯇꯦꯗꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ Assam Riflesna ahing athengbada suda yauriba kuki lalhaulob UPF ki khulai paiba singa Senapati District manungda punna chatminariba karigino haina Senapati District Student Association na hanglakli. Manipur ki tungan ba mafam kayada lakhiba kuchu khulai kaya surrender tawnarakli security force na kuchu khulai kaya amasu fagatpa leptri. अमदी बांग्लादेश की कोक्स बाजार डिस्ट्रिक्ट मनाक्ता लैबा एयर फोर्स बेस मनाक्ता लमगी वहौदगी एयर फोर्स की पर्सनल सिंगा मफम अदुगी मियोय सिंगगी मरक्ता खुद थोकनरकपदा मियोय अमा लैखिद्रे असीबा मसिंग हेंगलकपा यारी हाइरी। नॉर्थ ईस्ट विंडो टीवी ने संदोक्चबा नुमिदांगी मणिपुरी पाव मतंग असे लोइजरी मिदेंग ताबिरिबा पुमनमुप अमुक हना खुरुमजरी। करीगुम्बा नहाक USA, UK अमदी यूरोपियन कंट्री सिंगदा स्टडी तौबगी खुदोंगचाबा अमा पीरगदी मदु मिराइगद्रा लाइक तमना सेल तानबगी खुदोंगचाबा अमा फंगगनी हाइरगदी करी खनगनी अचंग सेल पुमनमक अदु स्कॉलरशिप नत्रगा स्टडी लोन की खुथांगदा फुल्ली फंडेड तौगनी हाइरगदी खुदोंगचाबा असि मांगनगद्रा लोइनना जर्मनी दे 3 years प्रोग्राम सिंगदा लाइक तमना थागी ओइना लुपाली स्मार्ट पेरेंट्स सिंगी मफमदा यामना नुंगाइरबा पाउजेल अमा पुदुना लाक्चरी मदुदी लाक्लिबा जनवरी की तारीख 25 ता स्मार्ट कोचिंग सेंटर ना मरु ओइना क्लास 9 अमसुंग 10 गी फर्स्ट फाउंडेशन कोर्स अचौबा खुदोंगचाबा कयागा लोइनना सुक्सोय सोइदना हौजरगनी मरमसिना अकुपा मरोल की दमक पिजरीबा नंबर 8974040081 दा पाउ फाउबिरउ मफमना हता मना इंखोल ऑपोजिट पब्लिक हॉस्पिटल स्मार्ट कोचिंग सेंटर की मफमदा लैरिबा खुदोंगचाबा खरदंग मखादा पिजरी बोर्डिंग की खुदोंगचाबा लैगनी बोर्डिंग दा लैबा अंगांगसिंग नमाज कंपलसरी ओइगनी खुदोंगचाबा सी ममा मपा ओइबसिंगना सुक्सोय सोइदना लौबियु। सिविल सर्विस नीट नत्रगा अतोपा कॉम्पिटिटिव एग्जाम की प्रिपरेशन तौनबा इम्फाल मनुंगदा मफम चाबा थीरिबा स्टूडेंट्स सिंगिदमक लेजरे वाई एकेडमी कैरियर इंस्टीट्यूट हता सेपरेट बॉयज एंड गर्ल्स की वेल मेंटेन तौरबा हॉस्टल अमदी 24 आवर लेरिक पाबा यारबा लाइब्रेरी की खुदोंगचाबसु पिजरी ऑनलाइन क्लास यावबा सिंगिदमकसु फ्री वाईफाई की खुदोंगचाबा लौबिबा यागनी इंस्टीट्यूट असिकी किचन ना हॉस्टलर सिंगिदमा वीक अमदा 3 times मीट अमदी मतम की ओइबा फ्रेश वेजिटेबल न चिंबा सर्व तौरी लोइनना 2016 दगी एजुकेशन टू एम्प्लॉयमेंट हाइबा टीमना मेन सर्विस ओइदुना लाक्लिबा इंस्टीट्यूशन असना तोंगा महिरोय क्याबु फ्री कैरियर काउंसलिंग सेशन की खुदोंगचाबसु पीदुना लाक्ली अमदी चांग नाइना सकंगलबा वेल एक्सपीरियंस ओइरबा मेंटर सिंगना हॉस्टलर अमगी लाइब्रेरी दा लाइरिक पारिबा महिरोय सिंगा इंटरेक्शन प्रोग्राम सिंदुना थोगत पीदुना महिरोय सिंगदा हेना होटनिंगबगी आसासु वाई एकेडमी कैरियर इंस्टीट्यूट ना फंगंदुना लाक्ली महिरोय सिंगिदमक पिजरिबा खुदोंगचाबु सिंगा सिलौबियु लिमिटेड सीट ओइगनी ngasimak वाई एकेडमी कैरियर इंस्टीट्यूट above Aryan departmental store near Ichel Express building Hata Imphal East Manipur da pukna khananaina biu pizariba contact number 9612383793 natraga 7085972311 sida direct call tawiduna hena kupa maron khangbiba yagani।
step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders. Habis Hata Minuthongda Leiba Dummy Infotech Sales and Servicing Center Hairiba Center Asidagi Kudong Saba Sing Asi Lobiho Kudong Saba Sing Adudi Laptop, Desktop, Printers, Accessories, CCTV cameras, Alarm System, Intercom System, Product Sales, Installation, Maintenance, Network and Repairing Hairiba Sing Asigi Kudong Saba Sing Asi Pangbigani Akupa Marog Idamal 8787378886 natraga 7899080602 hairiba number sing asidagi contact tobiba yagani. Infotech Sales and Servicing Center na Pijariba Kudong Saba Sing Haibani Laptop, Desktop, Printers, Accessory, CCTV cameras, Alarm System, Intercom System, Product Sales, Installation, Maintenance, Networking and Repairing Hairiba Sing Asigi Kudong Saba Sing Asigi Pijariba Item Sing Asi Matam-matamgi matung ina matam ka chunaraba mongda miyamda ahongba mamalda affordable price da miyamda Kudong Saba Sing adu pijagani.